Online pharmacy asi Thinghoudrabadi, Manipur da drug Chaba masing Hengatlaklagani, Rakesh. Joint Forum Against Online Pharmacy ki convener suwediba Manipur Chemist and Druggist Association ki President Rakesh Rajkumar na haikre. Haujik online pharmacy tauba Manipur da Thinghoudrabadi, Manipur da drug Chaba masing Hengatlaklagani. Wapa masing asi nungtil press club ta paumi singa unabada phongdokhibane. Mahak na makha taraduna handak ta CM na War on drugs haina paikalagliba khongthang asi mensinaba mai pakle haina khalle adubu online pharmacy asina mai pak pataravade achoba impact amadi laklagane maramde Drug and Cosmetic Act 1940 gi matungin Schedule 8 speed drug sing asi doctor singna prosecution yaugdrabadi yonba yade adubu online dadi masi free da phanglaklagane angang ni sa chaba mayamsu laina hidak sing loina phanglagane Achobo war on against the soidana effect amadi laklagane online pharmacy asi makoi gide capital burn tawraga customer fanana ba makoi ge first strategy ne aikoi gi retailer na phanglibasi cha ta taragani pandage kun phawba khakta ne online pharmacy asi aikoi punna thinghouba change loina CM da su memorandum pisilagani haire M suna laingak ta thamkiba point taragani thoigi demand sing thabak to onthoktrabade khongjang changsilagane M suna mahiroi singi khanduna chahi asigi me kunga marida laingak ta pisin kiba point taragani thoi yawba wafam sing laingak na thabak to onthoktrabade khongjang changsilagane wafam ase ngasi M su headquarter da pangthoko pawgi mifamda M su gi secretary general Bikramjit Thongam na phongdokhibane mahak na makha taraduna haukiba me kunga marida laingak ta Manipur Private School Registration and Regulation Act 2017 sana hallo DM University ki award apa kaya sing laibana exam matam sana pangthok pangamdaba DMU ge award pa nantising amasung staff sing haptuna mapung phaba university ama uhello haiba yauna wafam kaya laingak na mijeng changbi baga loinana assembly phamdringai da thabak ta paikhet kadabane point taragani thoi adugi manungda state song ama oiriba sana laibak Manipur haina mingthonba isai asi school khuding makta sanahan biyo Education budget pikli basi hengathan biyo Education system da budget piktharak pana academic atmosphere da kaitharak pa ma wahelle SCERT ge regular director mahapu oja singge utilization system kakhat piyo institution sing da skill development amade vocational training sing hapu hairibu wafam sing asi laingang na thubu matam da thabak to onthokadabane SCERT gi director haptabana maram oiraga syllabus ta ningthina monitor tawba ngamdre hainasu phongdokhibaga loinana hairiba point taragani thoige demand sing ase athuba matamda thabak to onthokpa ngamdrabade M suna kan ba khongjang kaya changsilagani hainasu phongdokhe thoisin liyogi haksang phangbadage makha tana mapuroi basu thiba khunja singna pamdare Depu Gangmai Manipur Legislative Assembly gi member amadi Hill Area Committee ki chairman Dinganglung Gangmai Depu Gangmai na haikre tha asigi taraga taret ke ayuk pung taraga mathoirom tabada marangsing ningkhai khibaduda marangsing part 5 tage imung amagi miyoi khara ching ningkhai bada leipang na phumjin khibaduda imung amagi miyoi chahi kunga taret surabe thoisin liyo gonda mai gi haksang phangkhibadudage marangsing gi khunja sing na mahaki mapuroiba lungpulian ge haksang makha na thiba pamna re wafam singarang Manipur Legislative Assembly the India ki President Mikhal Pangthoki baduda Depu Gangmai na ikhoi gi paumi go unabada mahak na phongdokhibane Depu Gangmai na makhata na haikhibada numit 19 ni rom marang sing ningkhai bada khunasi ge miyoi manga amade territorial army gi personnel amagi watli bahaksang sing rescue operation chathaduna lakpane operation asida khunja sing na asa chauna thiba khangdriba haksang sing makhata na rescue operation chathaba pambana Rescue operation asi thiba khangdriba hakchang sing phangdriba phawba rescue operation chatharagani haina phongdokhe haujik phawbada asi bakchang yangkhai ga taruk su khre ngasi su makhata na rescue operation chathari haikhe wangoi da FPS agent hapsilakpage nupi masel phuna duna irang thokre wangoi kendra gi hana MLA oiramba Wainam lukhoi gi akanba supporter worker sing da National Food Security Act napsa ge makhada lakpa Public Distribution System PDS ke fair price shop sing gi agent hapsin babu pendaba masung yaning da phongdok tuna wangoi kendra gi MLA khuraizam loken gi worker sing na irang haurakre
Wangoi Kendra gi oina punna fair price shop ki agent taruk laibagi manungda agent ahumbu hana Kendra sigi MLA oiramba oinam lukhoi gi akanba supporter singdagi khalakpa se haujuk Kendra sigi MLA oina leidiba khuraizam loken bu ikai khumnadaba manba sarkar gi thawongni haiduna irang adu haurakhibanei ex MLA o lukhoi gi supporter oina leidiba singi maraktagi APS ki agent oina khallaba agent ahumna konberia oiriba Wangoi Kendra gi Khaidemdagi Iram Sifai Faubugi Turel Kongbal da Laiba Tongan Tongan Bamapam Sing the agent Sing Aduna Cheng Yena Bohonarak Padang Cheng Yen Bayaroi Haiduna MLA Loken gi supporter Singna Irang Haurok Padage Nakalani gi supporter Singi Marakta Unkhanaduna Irang Adu Thoki Bane MLA Loken gi supporter Nupi Sing Aduga ex MLA Lukhoi gi supporter Nupi Sing Aduge Marakta Unkhanaba Hengalaktuna Khud Phauba Thanaduna Phunakhe Masam Phoinakhe Khana chaina bagi irang adu hena chauthorokta ba amasung laksina ba Wangoi police ki team laktuna hona khe khana chaina ba amasung khana ba aduna maram oiduna haide ba agent sing adu ki area da miyam da napsa gi cheng sing adu yanthokpa ngamdana leiri haire hana gi MLA o lukhoi gi supporter water sing gi marakta gi agent oina hapsi laktuna seng yalak padu bu pen da ba amasung yaning da ba phongdok laduna nupi sing gi maikai da gi phongdorokhi bada Wangoi Kendra da hojik tawriba napsage APS ki cheng yen thokpagi mawong asidi Manipur gi atai Kendra amatada tawnadaba mawong ne sarkar na nampu hapu sisinaduna Kendra sigi MLA ama leina mikhal da chawna maithi horaba ex MLA ama ge supporter da agent hapsilakpa si yaning dei Kendra sida punba APS agent taruk laibagi manung da hojik MLA loken ge supporter singi maraktagi agent ahum amasung ex MLA o lukhoi gi supporter singdagi agent ahum tongan na thamba sina Kendra sigi miyam gi mihut oina hojik leiriba MLA khuraizam loken na thamoi sengna amasung niyom sumna Kendra gi miyam da napsa gi sing yen na bohonarakpada ayet pa panba oigane MLA loken na Kendra gi praja singda tha khuding gi cheng gi chakthung amasung keji masing suna cheng phangana na bohonarakpada ex MLA lukhoi gi supporter singi agent ahum asina Ngaihak laitana yaikhai thingai ba masung MLA loken gi mingsat thina ba thabak torokpa yabagi oithokpa laibana sarkar na niyom chumna hojik miyam gi mihut oina leiriba MLA loken ga punna thabak torokpada mat chanaga da ba miyoi singda oina agent hapiyo MLA loken gi mingsat thiba yaba masung MLA ama chawthok chawna leiraga usit thawai da ba thabakti khak tawbigano Manipur gi rajniti gi history da mamang da masung hojik amukta phauba Taunakidriba mawongda sarkar gi mari lenaba department na nampu hapugi mawongda irang hena thongna bohna biganu haina MLA loken ge supporter nupi singge maikei dagi phongdorokhe kaisam thong khul rongmei khul natte thaubai haukiba July 10 ga mathoi da kaisam thong kabui community hall da rongmei naga council Manipur RNCM ge oiba consultative mifam ma pangthokibadu kaisam thong kabui khul ga karigumba mari amata laina de Makoina community hall adu waiba khaktani haina kaisamthong kabui khulgi thaubai lungpui ga remai ge cherolaman haire kabui khul singi thaina ningthau panba matamda Chandrakriti Maharashna Kanglada ningthauwaina palamba matamda ningthauge bazai wala ben party hau machal oisang phausu khulge haujikna Imphal mayolda leriba khulsing miyoi singbu khunda handuna magi mathau tawhanduna mafam aduda lehelambane English amaga chanipan marfudraga mathoida churachan Maharashna ningthauwaina panba matamda bengun khongna bagi damak haina ningthau palingaida bengun khongba miyoi singbu thigatuna bazai wala gi damak kaisamthongda kabui khullama semlaga lehankhe matamaduda bagirat kabuibu Maharashna bengun master gi phampiduna bengun khongbagi thabak thauram chathakhe matamaduda mitei singde bengun khongbagi thabak tawba yade haina ningthauna thengba maramna Manipurda kaisamthonggi kabui natana bengun khongbagi thabakta haiba yaude laiwa ki harau kumai ningthaugi phamnaiba singi thauram sing kaisamthong kabui khulgi bazai wala singna laiwa ki seba tawduna lakpani haire thaina dagi leraklaba kaisamthong kabui khulbu RNCM na haukiba July 10 ga mangada rongmai kabui haina phongdokhiba du yamna laibak thibani amasung karamba motive ta phongdokhibano aduga Manipur gi history da kaisamthong kabui khul haina lairibase rongmai tapsilibase Manipur gi history bu miyamda lana uhunana basin bani haina lauroi davagi maram laite aduna RNCM na athuba matamda miyamda lale haina sengdokada bani haire
Yongna ngang ama mapadagi mullaga dalandagi langtharaga hatkre. Haukiba irai numitki numidang wairamda UP gi Bareilly district ki Dunka area da sahi mari khakta ngai riba nupa macha ama mahaki apokpa mapana pamlaga mathol ahum wangba yumgi matolda walking chatlingai da yong sangu ama laklaga angang adu mullaga building matondagi langtharaga hatkre. Thogdok adugi matangda imung manunggi miyoi singna phongdokhibada mapa aduna angang adu pamlaga walking chatlingai da yong sangu ama laklaga attack tawkhe. Maduda angang adugi mapaduna koirau lauduna mahaki mateng pangnaba imung manunggi miyoi sing kawkhe. Adubu imung manunggi miyoi sing adu tholaktringaida yong sing aduna angang adu mullaga mathol ahum wangba dalan adudagi langtharaga hatkibane. Thogdok aduda yong sing aduna angangi mapa adu tamthina chikhe. Nupa aduna laurakpadagi mafam aduda lakiba imung manunggi miyoi amasu yong sing aduna attack tawkhe. Thogdok adugi matangda Bareilly Chief Conservator of Forest Lalit Varmana Forest Department ki team ama mafam aduda thaduna inquiry tawnaba khangankre. Tamil Nadu da wazana mahiroi nupi macha ama phubudagi sikhibadagi irang thokre school mai thadokre. Tamil Nadu ge Kalakurichi district ki Chinaslam da mayagi Kaniya Murda laiba private residence school amada class 12 ki mahiroi nupi ama wazana phubuda sikhibagi thokdoka mari leirana mahiroi amasung local miyamna irang haukibaga loinana school ge bus mai thadokre. School asigi mal chang kaya mang takhankhre. Irang adu laksinana bohonabada Deputy IG of Police M Pandian yauna police personnel kungi mathakta asokapan nangle. Victim ase Chudalok district tagene haukiba yumsa kaisa numita school asigi hostel ge premises ta siduna leiramkhibane. Asi bhaksang adu postmortem sathabada haksangi mafam kayada tamthina phubada ge asokapan kaya leirambada natana I hadavadagi sikhibani haina confirm tawbadagi mahiroi sing amasung local miyamna school ge bus yauna mal chang kaya mai thaduna mangankre. Imung manunggi maikaidagi thogdok adugi matangda inquiry sathanaba dabi tawkhre haire. Aroibada tabiriba pumnamakpu thagachare.